Laibak thiba thodok amada car amada lakpa miyoi ahum Jiribam Kalinagar Part 1 that laiba brickfill amagi pukri amada tasinduna accident thokpada miyoi ahum maksire. Accident asi ngarang ahing thokpa oirama yai hairi adumakpu karamba matamda thoki haibasi chapchana khangba ngamdre. Walking chatpa miyoi singna urakpadagi Jiri police ta paupiduna khanglakpani hairi. Gari manung da siduna lairam liba miyoi ahum adu thonga tabam Sarachandra Sharma Allies nauba apokpa laikhidraba TH Joy Gobal Sharma chahi nifunipan laifam na Kalinagar Part 1 Jiribam ne Loktong Bam Anil Singh apokpa laikhidraba L Irabot Singh chahi nifumanga laifam Kalinagar Part 3 Jiribam ni amadi Yurembam Sanjip Singh apokpa Y Romeo Singh chahi kuntra laifam lamdai kunau Jakurador aduga Hauzikna Kalinagar Part 3 da laibani hairi. Police ki team amana thokdok thokfam da laktuna asi bhagchang sing amadi car adu laukhatlaba matungda postmortem gi damak Jiribam District Hospital da pukre. Thodok asige matang da Jiribam na case ama laukhatkre hairi.